Mayam bu mukana taram nokchari bulletin asigi makha taba pau mayam da pizari. Thabak ama paikhatnaba hotnabada hauzik lamdam asida chatnariba matam sangna lawbagi hainabi asina laita lairasingda mating oigadaba kanabasing adu thinthabana lairabasingdadi hena awaba pirai. Hiram asida Impact News ki Paumi Ruben Saikhom amadi Bisorjit Namairakpamdagi akhanaba paudam ama. Hainaba lay Maitai nupigi thauna amadi lingjen sinthaningai ni adubu mafam amadi matamgi matung ina thauna lingjen pumnamak mangkhraga mathanta sizarage haibagi wakhalon khalakpasu yaudaba nate sugyamna wabase punsita handakina suha boibini mahek nage badagi yamna suwa ingwanda ek sonjen khibadagi imuksita awabagi awabang haktani sawa ko oidasu mohide akhudi ana nadabanina zahadu yana khandwe moide ana banina pizada bayati aidana wakhanda amsu khalleba moide sada bayada bani kitang do idu pizza gati ai khundasu wakadu do khairiba adugi amu khalle wakhanda ai khonda mating pangba haibase ai isai tomda suriba sina kona bangamda banina waba matam ayama thokre adu upai leite ai mana majima naba phaba adu khatane aina khaliba atai karisu khandre Imphal dagi supna dagi kilometer taraga nithoi khak chatlaga Lamshang Constituency ki manu channa leiba Awang Wabagai dagi masagi chahi nifuga taret suraba Laiphrakpam Tomba suba ama oina hingnaba hotnaduna lakiba miyoya mani adubu laibak thibadi Tomba haukiba lishingani taraga taruki January thada laikai adomgi tekraba yumsibada yumthakdagi taraktuna haujik fawba khwang makhagi sharuk paralysed tawbadagi lengba ngamdana phamungda hiplaga pusi leni adije khoibu seba tawgadra adaki chana pugadra ai nomagi shuna bkhana bada adi mana shuri biji lewara naina phangmanate shubnate admana tawna yam thini hena warangani adana wabiji bena warangani na khalli adu waye ni mateng pang ngamdabane na thamoide saaga jum leiba tabane kabaina hairani mongot ai sinang paware ene kamaina mateng pangani mongonda pangada ina ti chattangamdabane na ai ju kayam kini hingi toina smain jum leidorira natragana tumda chajai tawraga tawjena khanbusu yawi Nakalamarongda lairabada lai changba haibaduni tombagi imungda thokliba laibak thiba thawdo tombagi chahi marfurom surabi mama manishu mamang chahi badagi khwangi makha thangba saruk makhai paralysed tawduna lengba ngamdana phamungda lelhauri supnatagi miyoi ahum khaktamak leiba mahaki imungda anaba ani yauduna tombagi loinabi Surmala na Sakhumai Muttanaba hotnagadra natraga Mapuroiba amadi manembu layengnaba hotnagadra khanbada wakhal pumbangnaduna leihauri hauzik laingak asina paikhatliba CMHT na chingba scheme singi kanaba amata imung asina phangba ngamdri Surmala na hauzik ki oinadi khul adomgi miyamna sunabagum nung leingoi pektuna phanglakpa apikpa senfamna imung punaba hotnahauri imaga moi ani gi sebaje aina hek thaba ek admaina chathok taragadi yumda hek hoba kaigino habada makhong hamba mapan topa kai ka do ko chatlaga ngamba oradi phaba aduna adu ngamba manatabanina sida yumda loina tawbanina amu adugi mayam do sebasi bi mayam do amu loina heta hore e haba aduna ngamdabanina ma layeng na ba pesa chimadi laigadi ko aina ma layeng hogradi ma phagi taragadi aingonda su khitangda amu phaduni haba ategi natana mangonda mama phagiba haise ingonda amuk saphai haba aduna ni hainaba lay ina khunba tarana lairaba ama saugotpa ngamde khul adugi khunja amana phongdorakpada makhoigi maikeidagi su imung adugi damak angamba makteng khara pangba natana mapung oina pangbadi ngamde masida sunatana Surmala na tombagi sunana ba leiba khusu khulai amadi leizari ba ingkhol matek yonduna hotnabagi matau adu yengamde hainasu khunja aduna phongdorakli mogi mateng pangwa haibabu sana khara natraga karino thengnarubada noma kitang mateng pangba adu natana adudagi hen medi kana su mateng pangba ngamnate ado
tasengna hai taragadi akhoi ni kitang sen paiba misa ama oi taragadi tasengna ai ngamba side tagidi yam mateng pangjaning di ai tasengna thamojida phawi amabu oire laingakna piriba khudong chaba sing asi fangnanaba hotnabada surmalana mari lainaba department singda chattuna chen chongba amasu mathau tari adubu surmalana di hairiba sing asi kana amatagi mateng yaudana chen chongba ngamgadra haiba adudi tamba ngamtri Impact News ki damak Laiphrakpam Bishwajit amati Saikhom Ruben galoinana Momoka Salam Awang Wabagai